Republican Party of India 𝗥𝗲𝗡𝗂𝗪 State President amadi North East General Secretary 𝗦𝗲𝗏𝗏 𝗏𝗏𝗏 ima ꯀꯩꯊꯦꯜꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗ ꯈꯣꯏꯔꯝꯈ꯭ꯔꯦ amadi ꯀꯩꯊꯦꯜ ꯏꯃꯥꯁꯤꯡꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯌꯥꯝꯂꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝꯒꯤ ꯏꯃꯥꯁꯤꯡꯅ ꯃꯍꯦꯁ꯭ꯋꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯕ ꯇꯨꯡꯗ ꯏꯃꯥ ꯂꯥꯏꯁ꯭ꯔꯝ ꯃꯦꯃꯅ ꯃꯍꯦꯁ꯭ꯋꯔꯗ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯍꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯍꯥ ꯑꯣꯏꯅ ꯄꯨꯟꯁꯤ ꯀꯠꯊꯣꯛꯂꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯈꯪꯍꯜꯂꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯀꯌꯥꯅ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩ ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯇꯔꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯔꯣꯏ ꯈꯪꯂꯛꯂꯕꯅꯤ ꯃꯈꯥ ꯇꯥꯅ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯅꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯍꯪꯈꯤ ꯆꯥꯅ ꯊꯧꯅꯥ ꯂꯩꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯅꯍꯥ ꯑꯣꯏꯖꯔꯁꯨ ꯄꯨꯟꯁꯤ ꯀꯠꯊꯣꯛꯑꯅꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯈꯪꯍꯜꯂꯅꯤ ꯍꯥꯏꯗꯅ ꯏꯆꯥꯅ ꯑꯇꯩ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯒꯤ ꯉꯁꯤꯗꯤ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯎꯔꯛꯄꯅꯤ ꯀꯁꯤꯒꯨꯝꯕ ꯏꯆꯥꯅ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯁ꯭ꯇꯦꯠꯇ ꯈꯪꯍꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯗ ꯈꯪꯍꯜꯂꯛꯄ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯏꯆꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯏꯔꯝꯗꯝ ꯏꯖꯥꯇꯤꯁꯤ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯦ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯃꯦꯃꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯦꯁ꯭ꯋꯔꯅ ꯍꯥꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯍꯦꯛꯇ ꯈꯟꯒꯗꯕ ꯋꯥꯈꯜ ꯑꯁꯤ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯨꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯟꯅ ꯂꯦꯞꯀꯗꯕꯅꯤ ꯂꯩꯃꯤꯟꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯎꯠꯄ ꯉꯝꯕꯩ ꯋꯥ ꯂꯩꯇꯦ ꯍꯥꯏꯈꯤ राजनीति यारो पॉलिटिकल पार्टी एनी लीडर अखोई ख्वाई फर्स्ट खनगदबसे अखोई मणिपुर कायब यादे अखोई ngमखै कायब यादे अदुगा अखोई मैतै जाति इजाति अखोई इफुरुकी दमक्तन हान मतन लेपकदबने अखोई इंडिजिनियस ओइरबा अतोपा लैरिबा मैतै पांगल लैबिरिबा इंडिजिनियस ओइरबा मयाम सिगी दमक्त ममांग थारगा अखोई मैतैना लेपकदबने हाइतारे सिदा राजनीति यावबा पॉलिटिकल पार्टी एनी ओइजसनु मसागी इजाति दो कंद्रगदी मीगी ममांग दसु बाय उपंगम पोते अदुना इसागी लीडर मयाम दसु आई ngasi हाइजरी ऑथोरिटी मैम सुई मोई कोई फत्ते हाइबदी अब यारोय अदुबु केदवे मोइसे पॉलिटिकल पार्टी ने लोने बाउंड तौरगा लै अदुना ngang खोप ngमदबसु मैम लै फत्रिबदी कनानो अखोई येकनबसे ख्वाई फर्स्ट कनानो हाइबे मसक खंगसी अखोई मणिपुर थुगाइनब तौर इसे यंबियु मपानदगी चंगागा मेमादगी चंगागा एमपी ओरम नुपामदा अखोई मणिपुर लेसनबा टेररिस्ट एक्टिविटीज हांगदोकपा गवर्नमेंट गा सू तौनरपा अदुदगी मखोइन आइन गी यादब थबक सिंगो लोयना तौर मतुंगदा आइन याब मी यहनदब यादेना मोई नुपी सिंगो भोट लेपलपा काहलपा समना हारबा नेमचा किबजेन ओइरो लैरिबा मयाम से आइन याहले हारकांदा मणिपुर से थुगाइनब अचाव प्लान अमा तौरपनी अदुना सिगुंबा मयाम से तसेंगना हारगदी अखोई मिकअप थोप मतम यौरे